ꯃꯈꯣꯟ ꯊꯥꯗꯣꯛꯈꯤꯗꯅꯅꯦ ꯊꯣꯛꯂꯛꯇꯅꯅꯦ ꯉꯁꯤ Oh no ꯆꯨꯔꯥꯟꯕꯤ ꯑꯩ ꯈꯔ ꯄꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯄꯥꯟꯗꯦ ꯈꯇꯪ ꯑꯩ ꯄꯤꯌꯨ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯇꯨꯝꯃꯨꯔꯦ ꯑꯗꯩ ꯇꯨꯝꯈꯠꯂꯒ ꯑꯃꯨꯛ ꯆꯠꯀꯅꯤꯒ ꯆꯠꯂꯣꯏꯒ ꯇꯧꯔꯒ ꯇꯧꯅꯕꯗꯒꯤ ꯂꯥꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯂꯛꯇ꯭ꯔꯦ ꯑꯍꯤꯡꯗ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯕꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯐꯝꯁꯨ ꯐꯖ ꯐꯖꯕ ꯎꯔꯦ ꯅꯍꯥꯟꯗꯤ ꯅꯨꯡꯗꯥꯡꯗ ꯂꯥꯛꯄꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛꯄꯅꯤꯅ ꯃꯐꯝꯁꯨ ꯐꯖ ꯐꯖꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯃꯐꯝ ꯃꯌꯥꯝ ꯎꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯃꯤꯠ ꯊꯣꯛꯄꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯇ ꯍꯥꯏꯗꯤ ꯑꯉꯥꯟꯕꯗ ꯆꯠꯄꯅꯤꯅ ꯅꯨꯃꯤꯠ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯦ ꯒꯥꯔꯤꯗ ꯆꯠꯅ ꯁꯨꯝ ꯎꯕ ꯐꯪꯉꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯋꯥꯕꯗꯤ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅ ꯂꯥꯇꯨꯝꯕꯥ ꯌꯧꯔꯦ ꯂꯥꯇꯨꯝꯕꯥ ꯌꯧꯔꯕꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯁ ꯀꯔꯤ ꯀꯔꯥꯡ ꯇꯧꯐꯝꯒ ꯂꯩꯌꯦꯕ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯗꯣ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯨꯔꯤꯅ ꯑꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯄꯨꯔꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯗ ꯄꯨꯅꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯈꯤꯁꯦ ꯍꯥꯏꯅ ꯆꯤꯆꯦ ꯏꯕꯥꯅꯤ ꯇꯧꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯒꯥꯔꯤꯗ ꯐꯝꯃꯒ ꯆꯠꯄ ꯍꯧꯔꯒ ꯁꯨꯝ ꯆꯠꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯨ ꯃꯐꯝ ꯐꯖꯕꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯍꯥꯏꯕꯨ ꯈ꯭ꯋꯥꯡꯗꯤ ꯌꯥꯝ ꯅꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯦꯂꯦꯔꯤꯌꯥꯠ ꯍꯥꯏꯕ ꯃꯐꯝꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯍꯤ 1-2 ꯐꯥꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒ ꯄꯨꯔꯒ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯃꯥꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯑꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯁꯤ ꯃꯐꯝꯒꯁꯦ ꯀꯌꯥꯝ ꯐꯖꯩꯅꯣ ꯑꯩꯗꯤ ꯎꯕꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯃꯈꯥꯗ ꯂꯩꯆꯤꯟꯁꯦ ꯄꯥꯏꯔꯤꯁꯦ ꯐꯖꯗ꯭ꯔꯥ ꯅꯣꯡꯗꯨꯃꯥꯏꯅ ꯑꯗꯩ ꯈꯔ ꯑꯃꯗꯅ ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯅꯨꯡꯁꯥ ꯁꯥꯏ ꯃꯐꯝ ꯈꯔꯗ ꯂꯩꯆꯤꯟ ꯊꯥꯏ ꯑꯗꯣ ꯂꯩꯆꯤꯟ ꯊꯥꯃꯟꯗꯅꯅꯦ ꯒꯥꯔꯤꯁꯦ ꯑꯁ ꯍꯨꯏꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯍꯦꯛꯇꯅꯦ ꯂꯩꯆꯤꯟ ꯃꯔꯛꯁꯤꯗ ꯆꯠꯄꯁꯤꯗ ꯍꯥꯏꯗꯤ ꯎꯔꯛꯇꯕꯁꯤꯗ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯀꯤꯔꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯀꯤꯅ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯌꯦꯡꯉꯨ ꯆꯤꯡꯒꯁꯦ ꯀꯌꯥꯝ ꯐꯖꯩꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯅꯥꯄꯨꯔ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯁꯣꯅꯥꯄꯨꯔꯒꯤ ꯆꯤꯡ ꯀꯥꯏꯕꯗꯣ ꯌꯦꯡꯉꯨꯅꯦ ꯅꯨꯡꯗꯥꯡꯗ ꯂꯥꯛꯄꯗꯗꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯅꯦ ꯆꯤꯡ ꯀꯥꯏꯕꯒꯁꯦ ꯐꯖꯅ ꯎꯔꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯌꯦꯡꯉꯒ ꯁꯤꯒ ꯕꯁꯀ ꯃꯌꯥꯝ ꯁꯨꯄꯔꯒ ꯃꯌꯥꯝ ꯅꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯅ ꯋꯥꯔꯤ ꯂꯤꯔꯤꯕꯀꯣ ꯑꯗꯩꯗꯤ ꯁꯣꯅꯥꯄꯨꯔꯒꯤ ꯃꯣꯏꯒꯤ ꯃꯟꯗꯤꯔꯒ ꯁꯥꯕꯒꯗꯣ ꯐꯖꯅ ꯎꯔꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯁꯨ ꯋꯥꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯂꯧꯗ꯭ꯔꯦ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯝ ꯆꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯃꯇꯦꯛ ꯂꯧꯔꯒ ꯁꯨꯝ ꯂꯥꯛꯑꯦ ꯅꯣꯏ ꯌꯦꯡꯉꯣ ꯁꯛꯀꯁꯦ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯥꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯀꯩ ꯅꯨꯃꯤꯠ ꯆꯠꯇꯣꯔꯤ ꯍꯌꯦꯡ ꯆꯠꯀꯅꯤ ꯅꯣꯏ ꯏꯕꯥꯏ ꯆꯧꯁꯦ ꯊꯤꯜꯂꯅꯨ ꯈꯪꯕ ꯑꯩ ꯁ꯭ꯀꯨꯇꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯗꯤ ꯆꯤꯆꯦ ꯍꯣꯏꯗ ꯊꯣꯡꯉꯦ ꯑꯗꯣ ꯑꯍꯤꯡꯕꯨꯗꯤ ꯗꯣꯆꯥ ꯍꯣꯏꯗ ꯁꯨꯝ ꯂꯦꯛꯑꯦꯕꯀꯣ ꯑꯗꯣ ꯗꯣꯆꯥꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯤꯅꯦ ꯑꯩꯗꯤ ꯑꯦꯛꯗꯝ ꯂꯥꯛꯄꯒ ꯒꯦꯁꯅ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯒ ꯗꯣꯆꯥ ꯍꯣꯏꯗ ꯁꯨꯝ ꯑꯍꯤꯡ ꯄꯣꯊꯥꯔꯒ ꯑꯗꯨꯒ ꯑꯌꯨꯛꯇ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯌꯨꯛꯁꯦ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯑꯩ ꯆꯤꯆꯦ ꯍꯣꯏꯗꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯌꯦꯡꯉꯨ ꯀꯥꯏꯗꯒꯤ ꯂꯥꯛꯄꯒ ꯃꯥꯜꯂꯦ ꯑꯩꯁꯦ ꯇꯨꯝꯃꯨꯔꯦꯕ ꯑꯗꯣ ꯇꯨꯝꯃꯨꯕꯗꯣ ꯍꯥꯏꯗꯤ ꯍꯌꯦꯡꯁꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏꯗꯣꯏꯅꯦ ꯍꯌꯦꯡꯁꯦ ꯄꯣꯂꯥꯡ ꯌꯥꯟꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯗꯅꯅꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯄꯨꯔꯅꯤꯃꯥꯅꯤꯅ ꯉꯁꯤꯁꯦ ꯄꯣꯂꯥꯡ ꯌꯥꯟꯕꯩ ꯉꯁꯤꯁꯦ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯧꯅꯔꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯍꯤꯞꯄꯨꯔꯦ ꯑꯗꯨꯅ ꯕ꯭ꯂꯦꯡꯀꯦꯠ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯏꯪꯃꯟꯈꯤꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗ ꯈꯤꯇꯪ ꯏꯪꯉꯤ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯑꯒꯗꯤ ꯃꯣꯏꯅ ꯏꯪꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯀꯩꯅꯣꯁꯦ ꯇꯦꯁꯜꯂꯤꯅꯦꯕ ꯃꯀꯣꯛ ꯏꯪꯉꯗꯤ ꯂꯣꯛ ꯊꯨꯡꯉꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯂꯥꯡ ꯌꯥꯟꯕ ꯆꯠꯇꯣꯏꯅꯤ ꯀꯥꯡꯅ ꯂꯣꯏꯔꯦ ꯄꯣꯂꯥꯡ ꯌꯥꯟꯕ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯑꯒ ꯃꯌꯥꯒ ꯆꯤꯍꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯀꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯂꯥꯡ ꯌꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯑꯩꯁꯦ ꯏꯇꯣꯝꯇ ꯆꯠꯇꯣꯏꯅꯤ ꯀꯧꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯤ ꯏꯅꯥꯎꯄꯥꯁꯤꯡꯁꯨ ꯌꯥꯎꯔꯦꯕ ꯃꯣꯏ ꯃꯇꯦꯛ ꯈꯛ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯥꯕꯜꯕꯨꯗꯤ ꯐꯖꯅ ꯐꯩ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯀꯧꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯇꯥꯔꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯔꯦ ꯃꯤ ꯑꯃ ꯍꯧꯔꯨꯕꯕꯨ ꯆꯠꯂꯣ ꯌꯥꯏ ꯅꯨꯡꯉꯥꯏꯕꯤꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪꯇꯅꯤ ꯏꯅꯥꯎꯄꯥꯁꯤꯡꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯣꯍꯤꯠꯍꯣꯏꯒꯤ ꯃꯌꯨꯝꯗ ꯄꯣꯂꯥꯡ ꯌꯥꯟꯒꯦꯅ ꯂꯥꯛꯄꯅꯦꯕ
ꯍꯨꯏꯗꯣ ꯀꯗꯥꯏꯗ ꯂꯩꯅꯣ ꯃꯅꯨꯡꯗ ꯃꯤ ꯇꯨꯝꯅꯗꯕ ꯃꯈꯣꯟ ꯇꯥꯏ ꯀꯩ ꯁꯥꯟꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯔꯦ ꯈꯥꯃꯦꯟ ꯍꯥꯟꯈꯔꯦ ꯑꯣ ꯇꯥꯜꯂꯣꯅꯦ ꯁꯤ ꯇꯥꯔꯦ ꯆꯥꯔꯦ ꯑꯃꯈꯛꯇꯅ ꯆꯥꯔꯦ ꯁꯤ ꯇꯧꯕ ꯈꯥꯃꯦꯟ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕꯅ ꯃꯦꯔꯥꯒꯤꯅꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯃꯈꯛ ꯌꯥꯟꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯟꯅꯗꯤ ꯂꯥꯏ ꯊꯥꯜꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯣꯡꯒꯥꯟ ꯂꯥꯏ ꯊꯥꯅꯕꯁꯤꯗꯅꯦ ꯁꯤ ꯊꯥꯜꯂꯦ ꯍꯥꯟꯗꯩ ꯑꯍꯟ ꯃꯃꯥꯡꯒꯤꯗꯗꯤ ꯊꯥꯅꯤ ꯃꯃꯥꯡꯒꯤꯗ ꯁꯤ ꯌꯧꯔꯛꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯊꯣꯏꯅꯣꯏꯗ ꯀꯥꯏ ꯇꯧꯔꯣ ꯆꯦꯟꯗ ꯊꯣꯛꯂꯛꯀꯅꯨ ꯆꯦꯛꯁꯦ ꯃꯥꯡꯒꯣꯟꯗ ꯑꯁꯤ ꯑꯁꯥꯡꯕꯤꯒ ꯊꯅꯝꯁꯤ ꯆꯦꯛꯁꯤꯡꯁꯦ ꯑꯁꯤꯒꯤ ꯆꯦꯛꯁꯤ ꯎꯗ꯭ꯔꯣ ꯁꯨꯃꯥꯡ ꯅꯠꯇꯦ ꯃꯥꯡꯒꯣꯟꯗꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯇꯧꯔꯣ ꯇꯞꯅ ꯇꯧ ꯃꯈꯣꯟ ꯊꯥꯗꯣꯛꯈꯤꯗꯅꯅꯦ ꯊꯣꯛꯂꯛꯇꯅꯅꯦ ꯉꯁꯤꯁꯤ ꯇꯥꯔꯦ ꯑꯩ ꯂꯧꯊꯣꯛꯈ꯭ꯔꯦꯅꯦ ꯔꯣꯌꯥꯝꯁꯦ ꯄꯣꯂꯥꯡ ꯆꯠꯐꯝ ꯈꯪꯗꯗꯅ ꯊꯧꯔꯤꯁꯤꯁꯦ ꯆꯦꯡꯅ ꯂꯝꯁꯥꯗꯅ ꯑꯩꯁꯨ ꯄꯛꯇꯦꯀꯅ ꯊꯧꯔꯤ ꯍꯥꯎꯅꯤꯅꯦ ꯃꯣꯏ ꯆꯨꯗꯣ ꯍꯥꯎꯅꯤ ꯋꯥꯆꯞ ꯄꯨꯔꯛ ꯍꯧꯗꯔꯦ ꯁꯧꯒ꯭ꯔꯤꯅꯤ ꯇꯤꯟ ꯆꯥꯔꯦ ꯃꯣꯏ ꯁꯧꯒ꯭ꯔꯤꯁꯦ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯪꯈꯣꯜ ꯑꯃ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯇꯧꯔꯤꯁꯦ ꯄꯤꯇꯨꯆꯥ ꯀꯩ ꯎꯔꯛꯇꯣꯏꯕ ꯈꯪꯗꯦ ꯐꯗꯤꯒꯣꯝ ꯄꯨꯗꯦ ꯆꯦꯅꯝꯗꯣ ꯀꯃꯥꯏꯅ ꯍꯦꯛ ꯂꯩꯅꯣ ꯃꯔꯥꯐꯨ ꯂꯩꯔꯥ ꯃꯔꯥ ꯐꯨꯂꯒꯅꯨ ꯐꯛꯇꯦ ꯃꯣꯏꯗ ꯄꯤꯔꯨꯅꯨ ꯐꯗꯤꯒꯣꯝ ꯏꯕꯥꯅꯤ ꯆꯦꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯕ ꯄꯣꯠꯁꯦ ꯂꯥꯏꯗ ꯀꯠꯄꯒꯤ ꯄꯨꯕ ꯂꯥꯛꯏꯑꯕ ꯈꯪꯕ꯭ꯔꯥ ꯃꯦꯔꯥꯒꯤꯅꯤꯅ ꯐꯠꯇꯦꯕ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯂꯥꯏꯗ ꯀꯠꯂꯒ ꯑꯩꯒ ꯃꯥꯒ ꯈꯥꯏꯄꯨ ꯆꯦꯟꯅꯗꯣꯏꯅꯤ ꯖꯦꯅꯝ ꯈꯨꯐꯖ ꯑꯃ ꯖꯦꯅꯝ ꯄꯤꯔꯣꯏ ꯖꯦꯅꯝꯕꯨꯗꯤ ꯂꯧꯖꯔꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯝ ꯄꯥꯜꯂꯤꯅꯤ ꯐꯗꯤꯒꯣꯝꯗꯤ ꯄꯥꯟꯗꯦ ꯍꯦꯛꯇ ꯀꯠꯂꯤꯅꯦ ꯆꯪꯒꯦ ꯀꯔꯤꯝ ꯎ ꯂꯥꯛꯇꯦꯗ ꯆꯪꯈꯔꯦ ꯃꯣꯕꯥꯏꯜꯗ ꯄꯤꯔꯛꯎꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯀꯦ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯔꯣ ꯍꯣꯏ ꯀꯩ ꯄꯣꯠꯅꯣ ꯃꯁꯦ ꯍꯪꯒꯥꯝ ꯃꯅꯥ ꯑꯅꯤꯈꯛ ꯈꯥꯃꯦꯟ ꯆꯨ ꯑꯋꯥꯊꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯅꯥꯅꯣ ꯃꯦꯔꯥꯅꯤꯅ ꯍꯌꯦꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯤꯇꯨꯆꯥ ꯋꯥꯆꯞ ꯂꯧꯕ ꯆꯪꯈ꯭ꯔꯤꯑꯕꯀꯣ ꯆꯨ ꯆꯠꯄꯒꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯗ ꯑꯃꯨꯛ ꯌꯥꯜꯂꯝꯒꯦ ꯕꯥꯜꯇꯤꯟꯁꯦ ꯊꯅꯝꯒꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯍꯥꯟꯕ ꯊꯝꯕꯗꯗꯤ ꯃꯥ ꯐꯥꯗꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕꯁꯤꯅ ꯁꯣꯟꯁꯥꯏꯗ ꯊꯝꯒꯦ ꯍꯥꯏꯕ ꯑꯍꯥꯟꯕꯗꯤ ꯁꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯦ ꯐꯔꯦ ꯁꯤꯒ ꯑꯗꯨꯝ ꯁꯝ ꯊꯝꯃꯝꯃꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯨ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯑꯃꯨꯛ ꯑꯩꯅ ꯈꯜꯂꯤꯕ ꯁꯣꯝꯗꯁꯨ ꯀꯩꯅꯣꯅ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯜꯂꯤ ꯑꯇꯩ ꯀꯔꯤ ꯂꯧ ꯆꯨꯗꯣ ꯈꯔ ꯌꯥꯝ ꯇꯧꯔꯣ ꯀꯩꯅꯣ ꯍꯥꯏꯗ ꯆꯨꯁꯤꯅ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯩ ꯑꯗꯨꯝ ꯀꯥꯞꯄꯤꯔꯛꯑꯒꯦ ꯑꯃꯈꯛ ꯀꯠꯆꯈ꯭ꯔꯦ ꯂꯥꯁꯇ ꯑꯁꯤꯕꯁꯤ ꯑꯣꯏ ꯂꯩꯔꯝꯒꯅꯤꯀꯣ
ꯍꯣꯏ ꯁꯤꯁꯦ ꯀꯧ ꯁꯤꯁꯦ ꯍꯥꯎꯅꯤ ꯃꯆꯨꯁꯤꯗꯤ ꯀꯛꯎ ꯌꯥꯗ꯭ꯔꯦ ꯀꯪꯃꯟꯅ ꯎꯅꯦ ꯑꯅꯧꯕꯅ ꯊꯨꯝꯃꯣꯏꯅꯦ ꯑꯂꯤꯕꯗꯨꯅꯤ ꯊꯨꯝꯗꯣꯏꯗꯣ Podragali aja Kama ka kauna. Asi macaasisu hauni thangnarise. 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 ꯁꯤ ꯀꯅꯥꯅ ꯍꯥꯏꯍꯠ ꯄꯤꯔꯝꯃꯤꯅꯣ ꯁꯤꯕꯣ Duni haido. Si yong ni akhoi ta tainaroidra. Ko ba wi ba tau thu. Ai video le. Asi akhoi na tawina de. Yong kamai taw hai. Thara thamam. Asi ta kaklo ba pi. Asi kaklo. Tu si thangnari asi hau toini. Mai asi bani. Hiro. Nó machine tàu gì nào? Ok, chị go vào. Những cái sản phẩm có cái gì? Adu ni phari ya, đây có ya rồi. Do ali rồi đi do. Đây sẽ nấu gì ba? Thì nghe. Lá một con đâu? Asmera là hura mà bu kari hai đôi gì, mỗi ngày thi năng ngay này, bu kari hai ni. Ôi lại được cái là cái sao đôi mình á? Ibu dhanan joy na la na jom na la de edit lo re. Khơi như tí. Dhanan joy, Dhanan Singh. Như tí hura buồn thế. Ibu dhanan sik nang nahan ro. Đi đi thôi. Chú cha, chú ran bi. Mỗi chú đó cũng chơi luôn. Ôi chú mi phải sẵn sàng ấy. Mày ăn có gì mày ăn phải mina là chú cha đi. Chú nó mới ra ba. Chị có ngu vậy, chị có tên gì? Thứ cô. Tú nó, sao tum đi nó. Video nó mèo cái đi. Hồi dưới ngang bên thằng rồi. Ai cứ dịch tôi thằng là cái đúng chưa? Nó khơi mẹ rồi. Ngồi bên. Ngồi bên, chú cha bagi video mà. Ngồi bên anh đi làm cái gì đó. Ai cần tao ni ko thi tao no noi henje nga nu noi hra lu jo jo ashe mai ni thi na ngang tha tai ja ni ba henje la diam na Chú kem theo thì. Wow, just looking like you. Wow. Nhìn lo. Nó có thầu ran ni thầu ran ni. Xin là khôi gi. 좋습니다. 밑에 tay ran video. 이 농담. 이제 이게 siêu chủ ran trái này. Người tì ba là cho quay thật lên. Ai. Ôi má. Ôi má. Thì cái gì sao đi về tân tân đầu từ đó rồi nó bay cái này phải đi. Cha xin lào cái nó gì cha lại xin lào. Sắp bây giờ út cái nó nên đúng hàng như vậy. Nó đi hàng cảm đó ai đi hết ra rồi nó dùng hiểu. Ra đây. Anh thôi mẹ một cái hồ sơ lại ý nữa mà mang lên đây đi bạn. Ôi, giảm nó đi đâu rồi, có một phong âm đây cái sum chua lấp đâu rồi. Mình sử dụng giờ bây đâu giờ đi chỗ đây chú lê. Anh mắt. Anh thân thầm mà mẹ nè. Đúng rồi. Bắt lần nhìn thật thủ. Kiến rồi. Sao chỉ có thắt ra thầm mà đi ra à thay video chứ ăn rồi. Mỗi lần he ra sự thế. Chú bị cá mà đi chú bị hura đây này. Kiếm lịch nữa. Bỏ lang đi dặn đến đây nè. Cái đây. Mẹ tôi nói kìa, bà thì cũng chẳng bắt đi. Mọi cái lại đá lý tôi nói lời ôn yêu quay ra chẳng hả đi. Mà nó nghe tôi thật lìa bà. Cái mà thấy gia đình bà đi. Lại đá đi xem mà bà đọc thả đi. Hằng cả mẹ là cái đó. Tôi có chết ra. Em Karim hồi hôm đi tung thân thì mà hay khi cho nó thuộc về vậy. Hồi hôm gì khá lẽ chúng đã
ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯇꯅ ꯑꯗꯨꯝ ꯌꯥꯜꯂꯝꯃꯅꯤ ꯑꯩ ꯎꯗꯦꯉꯣ ꯄꯂꯥꯡꯒꯣ ꯑꯁꯣꯝꯒꯤ ꯄꯂꯥꯡꯒꯣ ꯂꯩꯔꯝꯗꯔꯦ ꯍꯩꯠꯂꯥꯡꯒꯅꯨ ꯉꯁꯤ ꯄꯂꯥꯡꯒꯣ ꯀꯥꯏꯗ ꯊꯝꯃꯝꯗꯣꯏꯕ ꯑꯩꯒꯤ ꯅꯠꯇꯦꯍꯦ ꯑꯩꯃ ꯀꯤꯕꯗꯨꯅꯅꯤ ꯃꯣꯏ ꯑꯁꯤ ꯊꯝꯃꯝꯃꯤꯁꯦ ꯑꯁꯦꯡꯕ ꯑꯁꯤ ꯀꯤꯕꯗꯨꯅꯅꯤ ꯑꯉꯥꯡꯁꯤꯡ ꯊꯝꯃꯝꯃꯤꯁꯦ ꯑꯇꯩ ꯂꯣꯏ ꯊꯝꯃꯝꯃꯦ ꯊꯥꯗꯔꯝꯃꯨꯗꯣ ꯃꯣꯏꯗꯣ ꯑꯩ ꯉꯝꯃꯣꯏ ꯄꯣꯈꯥꯏ ꯇꯧꯅꯨ ꯌꯥꯔꯣꯏ ꯑꯗꯨꯅꯅꯤ ꯑꯉꯥꯡꯁꯤꯡ ꯊꯝꯂꯝꯃꯤꯗꯣ ꯑꯇꯩꯉꯩ ꯂꯣꯏ ꯂꯧꯊꯣꯛꯑꯣ ꯃꯤꯒꯤꯗꯣ ꯊꯗꯠꯀꯅꯨꯀꯁꯨ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣ ꯍꯨꯔꯥꯟꯗꯣꯔꯤ ꯑꯁꯤꯒ ꯍꯤꯡꯒꯣꯜꯗꯤ ꯆꯥꯎꯕꯅꯤ ꯃꯣꯏꯒꯤ ꯀꯔꯤ ꯄꯥꯟꯕ ꯌꯦꯡꯁꯤ ꯍꯦꯛꯄ ꯆꯥꯕ ꯀꯔꯤꯝ ꯄꯥꯟꯗꯦꯅꯦ ꯊꯣꯏꯁꯤ ꯂꯥꯛꯑꯣ ꯄꯣꯂꯥꯡ ꯆꯥꯂꯟꯁꯤ ꯑꯩ ꯈꯨꯠꯇꯩꯁꯦ ꯃꯣꯏꯗꯤ ꯄꯣꯂꯥꯡ ꯌꯥꯔꯤ ꯌꯦꯡꯉꯣ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯄꯣꯂꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯗ ꯄꯣꯠꯁꯨ ꯌꯥꯝ ꯍꯧꯅꯗꯦ ꯍꯟꯗꯛꯇꯤ ꯑꯗꯩ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯣ 12:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯔꯣꯏ ꯌꯦꯟꯅꯔꯒ ꯑꯣꯏꯅ ꯄꯨꯔꯅꯤ ꯑꯃꯨꯛ ꯆꯥꯅ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ ꯃꯇꯝꯁꯦ ꯏꯕꯥꯅꯤ ꯐꯗꯤꯒꯣꯝ ꯆꯦꯟꯅꯈꯤꯒꯦ ꯅꯣꯏꯗꯤ ꯐꯗꯤꯒꯣꯝ ꯍꯧꯅꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯗꯦ ꯅꯣꯏ ꯂꯧꯔꯅꯨ ꯑꯩ ꯈꯔ ꯖꯥꯝ ꯂꯧꯗ ꯍꯧꯒꯦ ꯑꯩꯗꯤ ꯍꯧꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯈꯥꯏꯕꯒꯕꯣꯛꯅꯤꯗꯅ ꯃꯥꯁꯨ ꯈꯔ ꯐꯣꯏꯕ ꯆꯥꯎꯕꯅꯤ ꯃꯉꯣꯟꯗ ꯖꯥꯝ ꯄꯤꯔꯨꯅꯨ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯖꯥꯝꯅ ꯂꯩ ꯃꯣꯏ ꯄꯤꯔꯣꯏ ꯃꯣꯏ ꯂꯣꯏꯅ ꯍꯧꯔꯤ ꯌꯥꯏ ꯖꯥꯝ ꯑꯩ ꯈꯔꯒ ꯄꯤꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯄꯥꯟꯗꯦ ꯈꯇꯪ ꯑꯥꯗ ꯄꯤꯔꯣ ꯃꯤꯒꯤꯅꯤ ꯑꯩ ꯃꯤ ꯀꯜꯂꯝꯕꯅꯤꯗꯣ ꯀꯔꯝꯕꯗꯣ ꯄꯨꯕ ꯖꯦꯅꯝꯗꯤ ꯄꯤꯔꯣꯏ ꯖꯦꯅꯝ ꯑꯩ ꯃꯁꯝꯒꯤ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯤꯅꯦ ꯑꯃꯨꯛꯀꯣ ꯍꯤꯡꯒꯣꯜ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯩꯝ ꯄꯥꯟꯗꯦ ꯂꯥꯏ ꯀꯠꯇꯣꯏ ꯃꯤ ꯌꯥꯔꯣꯏ ꯍꯤꯡꯒꯣꯜ ꯀꯩꯝ ꯄꯥꯟꯗꯦ ꯍꯌꯦꯡ ꯂꯧ ꯑꯩꯈꯣꯏ ꯆꯨ ꯆꯦꯟꯅꯔꯤ ꯆꯨꯗꯣ ꯁꯥꯡꯅ ꯁꯔꯨꯛꯇꯣ ꯌꯦꯡꯉꯒ ꯆꯦꯟꯅꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯂꯥꯡ ꯌꯥꯟꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯥꯏꯒꯤ ꯆꯦꯟꯅꯔꯒ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯃꯗꯤ ꯆꯥꯔꯒ ꯆꯠꯂꯤ ꯄꯨꯡ 12:30 ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯊꯤꯜꯂꯝꯗꯣꯏꯔꯣ ꯑꯩ ꯀꯅꯥ ꯊꯤꯜꯂꯔꯥ